Maruiba Pau Chief Minister N. Biren Singh na Defense Minister Rajnath Singh unaduna Manipur ki oiriba fiba masigi matangda wari sanakibaga loinana infrastructure ki awat apa laiba singa sigi matangda wari sanakre. Mahai loisang singda aki akhang yekhai thingaiba yauhandana ningtamna mahai tamhallo haiba demanda ngasisu oza amadi mahai loi singna tongan ba mafamda khongjang changsinkhre. Amasung India ki apunba oina yengapa matamda nupi gi punsi mahing ase India ki awang nongpoki nupi singna thak wangba khar makhai heli haina National Commission for Women ki chairperson Rekha Sharma na phongdokre. Khurumzari ISCOM Manipuri Pau Meeting tabiri bu khwai puna mapu taram na oksari pau sandok na pizari. Manipur ki Chief Minister N. Biren Singh na Defense Minister Rajnath Singh ga New Delhi da unaduna hauzi Manipur ki oiriba phiba masigi matangda wari sanakibaga loinana infrastructure ki awat apa lairiba singa sigi matangda wari sanakre. Chief Minister Biren na mahaki ex-handle account ta Defense Minister Rajnath Singh ga unaduna wata nakiba aduda nungaiba phongdok khibaga loinana Manipur da hauzik thengnariba awama mayam asigi matangda pawdongkhre haire. Koirengai airfield gi lam oiriba asibu Manipur state lengakta transfer tawbagi tangai fadaba leire haina phongdorakle. Chief Minister Biren na thagalakiba post aduda mahakna Rajnath Singh gi mafamda Koirengai airfield oiriba lam asibu state government ta sinabi nabasu haijaramki hairi. Mahai loisang singda aki akhang yekhai thingaiba yauhandana ningtamna mahai tamhalu haiba demanda ngasiso Thoubal district ki Yairipokta leiba Memorial Model Academy gi school gi mahairoi sing amadi oja sing na khongjang sangsinkhre. Coordinating Committee on Disturbance Free Educational Zone demand gi member ama oiriba Private Schools Development Council PSDC gi liching makhada Yairipok kaithel gi akoibal sathakiba khongsat aduda khulai paiba singna mahai loisang singda puba thangba ngamloidaba sel giba demand tawbiganu education ka mari leinaba thabak thoram singda senja thumja nepotism favoritism tawbiganu chahi amada class tawbagi numit chani kundagi hanthaba yade haiba lo lengakna semgadabani haibana singba placard sing sizinakhe wakan mifamaduda mahairoi amana phongdorakhibada aikhoi ingna sikna yekhai thingaiba yauduna mahai ningthina tamba pame kanagomba lup amatana mahailoi sangsing oja sing amasung mahairoi singda ayat apan piduna awaba pibiganu haina mari leinaba lup singda appeal tawrakhe. Satrana akoisi mahira mani akoisi tungi atani akoina laita mama tamba maka jadi lagi ba ya apa nyam jam ta pizza ninde lagi ba sina akoina tawada ba pakata ba thaba kayam zu amata pakapa phangjaje mara masina akoina protesa si tawjagani. Coordinating Committee of Disturbance Free Education Zone demand sing changsilliba khongjang bu sogaladuna ZEO Zone 3 gi makhada leiriba mahai loisang sani taramanga gi oza mihut singna Thoubal athokpam kaithel da wakan mifam sathakre education sector khudingmakta makhal amatagi senkhai thungkhai tawbiganu haina thaba placard sing sizinaduna sathakiba wakan mifam aduda school sani taramangi mahut silladuna athokpam basanta kauba oza amana phongdorakpada tungi yumbirel oigadawriba mahairoi sing asi matik saba tinjang kaijang daba mioi amamam oina ba lamjing jariba oja sing asida mapan thongi oiba aina yadaba moong da senkhai thungkhai ka hena tawrakpa si tawiganu oja sing bu aphaba mahairoi sing puthokna ba hena pungning changhan view haina phongdorakhi. Nation number sangwatpada achauba thongdang lawgadaiba satha sathi sing asibu lamjing jaduna takti tambiraga matik saba mapung phaba mairoi ama puthokpa ngamna hona jaba sida kodona mapan thongi oiba ain yadaba mongda amasung ahenba demand mayam asi tawrakpana maram oiduna puba thangba ngamdabaduna maram oiduna sigi sit and protest ase mafam asida akoi satha jabani.
Mahai tampham sangsingda ayat apan leitaba mafam ama oihelu haibagi khongjangda Coordinating Committee on Disturbance-Free Educational Zone demand gi lising makhada Manipur gi mafam kyada leiba mahai loisangsingna leptana satharakpa wakat khongjang gi saruk ama oina ngasi Jiribam district tasu Desam Local Council Jiri na sinduna Jiri College Jiribam Higher Secondary School RK Sanatombi Vidyalaya Kasturba Girls High School ZDO Office amadi Irabot Complex ta poster campaign amadi wakat khongjang sing changsan khre Education ga mari lainaba thabak thorum singda corruption nepotism amadi favoritism tawbiganu education zone singda ayat apan yekhai thingaiba yaudaba disturbance free educational zone ohenview haibana singba thaba banner amadi placard sing paiduna demand sing adu tawkhe Jiribam District ki Ahmedabad High School da headmaster oiba Abdul Salam amadi assistant teacher Azad Hussain bu transfer tawrakpabu yaningdaba fongdoktuna mahairoi amadi school management committee na local MLA DC amadi ZEO Jiribam da memorandum pisin khrabasu thabak oina tawbiraktabana maram oiraga ngasi school asida mahairoi khunja amadi SMC na famkiba mifamna laukhiba warep ki matung ina aroiba oina numit mangani fawbagi manungda mari lainaba authority singna transfer khiba oza ani gi order kaktrabadi school thong lonsil lagani haina mahiroi singna lepal warepta SMC committee Ahmedabad High School nasu sogat lagani haina SMC committee gi secretary MD Habibullah Hussain na fongdokhe oza ani maram saduna transfer tawba yaroi transfer order kakadabani haina kholau kaya su laukhe Ningsing bayai Ahmedabad High School asida purna mahiroi satro kahum phudra manga leibada oza tara manga na larik takpi tambiduna laklebane Aikoi satra singa laikai asigi ahal amanga paminaraga warep khara lojare aikoi nahan higher authority da memorandum su pijare adogi maram da aikoi da paw anta lakpi da bana maram oyaga aikoi nasi satra singa paminaraga satra singa aikoi numit manga nigi matam pijare manga nigi manungda kerikumba response amta lakpi da bataragadi satra singna lobiriba pide pasida aikoi su yagani na adum tamjare India ge apunba oina yengapa matamda nupi gi punsi mahing asi India ge awang nongpok ki nupi singna thak wangba kharamakhai heli haina National Commission for Women gi chairperson Rekha Sharma na phongdokre wafam sing asi ahan ba Manipur Rifles ki banquet hall da National Commission for Women namadi Manipur Police Training College ka khusam na duna sinba nongmage oiba gender sensitization workshop for police personnel gi thoram ga mari leinana phongdokhibane magna makha taraduna Uniform amada leiduna thabak tawba matamda nupi nupa khaidana thabak tawgadabane malemda koina leiraklaba gender division asi makha taba generation da sandoktanaba aikoina punna hotnagadabane lamdam asigi oina nupi gi fibam yamna phari Bharat ki mafam singa yengnarubada awang nongpokta leiba state sing maru oina Manipur gi oina makhal kaya gi sinphamda nupi sinmi yamna lei masina semilon da su nupi singi thodang yamna sawi amadi lamdam asri thokliba irang asina awaba tahalaba mioi kaya leiri Awaba taraba nupi singi punsi kannaba miyam punna honaminasi haiba wafam sing phongdokhi So they have that mindset how to behave with the women. Just now DG sir was saying that the things happened last year were blown out of proportion. I understand maybe few things must have been blown out of proportion, but I must talk about one incident which is hurting me till date. Those two women, when they came to the police official for the help, when they sat in the police vehicle, the driver took them to all the writers, and because that spark happened, that unfortunate incident happened, the whole world looked down not towards only women, towards Manipur, but whole India. The whole India was looked down upon because of that one incident, and because of that police personnel who was driving that vehicle, police vehicle, where those two women came for the help. And it is, I think we all are ashamed of that incident.
Manipur ki housing oiba irang asibu laksin nabagi pandamda security force na sing amadi tampaki singnaningai oiba mafam singda makhatana thibu humbagi thabak sathabada Manipur ki tongan ba mafam dagi khulai amadi lona thingkraba lal holup ki member ama phaba ngamkhre haukiba pung kunmari da Kaksing district ki kharungpat tagi phagat khraba khulai sing adude magazine yawba carbine ama ball action .303 rifle ani 2-inch smoke cell ama SLR magazine ama Ensas LMG magazine ama ISE-36 grenade manga kapayari ba nongmai maru kuntragani thoi detonators manga ahangba case turret helmet ani bulletproof base ama military belt ama mobile handset ani double blast smoke cell mari smoke grenade manga green signal grenade manga rubber bullet 38 mm cartridge ani tear smoke cell turret tear gas stun cell ni mangani Churachandpur district ki laika mall sauk dagi pampi ani amasu fagat pangamkhi haina Manipur police control na thadorok pachero lamana phanglakle Kangpokpi district ki Bizang village dagi improvised mortar ama 9 mm pistol ama single barrel rifle ball action ani ISE-36 hand grenade ahum improvised mortar round ahum ne nakal amarom dangarang Imphal East district ki Thumbi Jingkhong dagi security force na lo na thingkraba lal holop KYKL gi Sri Mayum Rishikesh Sharma Atopa Ming Loizing Sahi Kunmathoi Laifam Singarel Tespur Imphal East Bufabangam K Mangondagi Lethod Gun Ama Lethod Cell Holder Jacket Ama Loinana Lethod Cell Taramathoi recovered Tauki Sri Bal Mukundadev Music College Students Union ne college asigi principal ki mathakta sirakliba maral sing adu yumpham yaudaba aranba wafam ngaktani loinana student union adugi mihut sing khanba matamda oza sing fazana khanghaude amade bot tawkhiba su leite haina college asigi principal Sagosem Ramkumar na phongdorakle wafam sing asi palace compound leiba Sri Bal Mukundadev Music College ta pangthokpa pawgi mifam amada principal Sagosem Ramkumar na phongdokhibane mahang makha na phongdokhibada college asigi mahairoi kharana pauche singda college asigi matang da lana sandoktuna principal busulana uhanna bohotnare college asigi awat apa khudingmak matamangi oina mari leinaba singda khanghanduna taknaduna lakle handaki students union asi semlaba matungda Oza awat pahap na bahairak palaiki adubu oza hapa asi principal na ngamdabanina mari lainaba singda taksin na bakhonage haiki adubu mahairoi khara aduna lenga ki mari lainaba singna oza hap na ba ayaba people laire principal na athingba piduna laire haina maral sirakliba adu aranba wafamne lenga ki maikai digi oza lawnaba akaknaba notice thokpa laitre loinana library ki fee lauraga mathau tawdre hairiba adu college asigi oina lairik marang kaina adumak laiduna thamle awat apa singsu adumak lainaba khonari amadi examination fee anirak lawi haina maral sirakliba adusu lawba laite college asigi oina awat apa khudingmak mengkhatnaba angamba thakta khonaduna lakle college asibu mingsathina bo khonariba student union aduda college asida mingchandraba mioi singsu yauri haina su phongdokhi Yes, oza hapte mathaki ganona officer singsna hapa yarabani adu aina hapwa ga moina hapwa kanda aina mangal lagai hapte agsi sini ahan irrigation se adu di aina appointing authority namta ingamjade sarkar ne aya bampi rakte ke sugum ngamjade haire simalere library ki fee se ai direct lai se oza singa khoi punna phamin raga to waya nanaba ai narang su ai haijabane ba musi pabiyo ai contact oza sing the class other haibiyo apam lai to lobiyo wale have photo ai mon haibiyo oza sing su haibiro ai makha ta badum hen listen sini adagi mu exam fee ani loksal hai ko se exam fee ani lojaba natte amana ahamba da exam fee na kano da form da lojaba exam fee do aduna akoi manage na ba yam minimal fee ma akoi lojaba ni lupa sani ga marfu ko mina lising loba adu loba akoi tawjaba natte aduga amana form fee ki oina paisa da akoi na sunadagi thadok thajin kari karagi nuaina baina sunagi moina paisa khatang hapatado haidi lupa sami dagi sami marfu bo le class ki oina bese sirina akoina lupa samai yang khai dagi na lupa tani pan bagum lojaba bai wari ne sitani problem atai dei Imphal East ki Thangapat Hari Khagok Mapal da leiba Rural Engineering Department ki Administrative Officer Haubizam Balidas ki yumda hand grenade amangasi ayu angan badal langsilamba bu yaningda ba phongdok laduna wakan mifam sathakre wakan mifam aduga mari lainana yumbu Haubizam ongbi IBI mana phongdorakpada
lamdamasi tangdo laitana leiba ngamdringai jerak asida yumlakta bom langsinduna aki akhang pirakpagi thawong asi makhatana tawbiganu karigumba nungaina daba kaya lairabasu ningthina phaminaduna wari watai sanaduna gyan taminase yumkongna taba mafamda bom langsinba haibase pangdabagi thaongni karigumba langsilamliba bom adu pokhairamba thoklabadi misimina kaya thoklambasu yai maramaduna asigumba thawong asi makhatana tawbiganu haina phongdokhibaga loinana wakat mifamaduda yumlakta bom langsinba yaningde aikhoi tangdo laitana hingba pame micham miyamda aki akhang pibagi thabak makhatana tawbiganu thaba placard kaya su sizinakhi Tamani baimung sigi masi ni aise aduga yumlakta bom langsinba ichasing isusing ibung pasing na tawpase tawbiganu akoi hajik santi pami irang thoibani aduna noina gyan tana ichasing na gyan tana kana tawi khambi wakhan munna khambi sak mai unaraga singi mai ne haraga loina yana da bungaktani bom nungzilaga afi akhang piraga afaba lakada bunatte matungda mo hanna tawbiganu lekai da mirakta bom langsinba amo hanna tawbiganu ichasa suja ibung pasan hana najeriya ipani pa ai ke pomina ba ipani pani kanoda iodi mana da leite amta leite mana da ba oi madakta mo na mateng pang kholo haibda dum ipani pasina dum pangi angamba dum pangse अथौब सिंगी मफम द कथोकलब ई हाइबा हिरमदा आरामबाई टेंगोल यूनिट 6 सेकमाइजिन की अचौबा थौदांग कया लौबिरंबा लेखिद्रबा अथौबा ngalaiba amadi jingkhai nganba anigi chahi ama mapung pharakpagi komon ka mari leinana Jenims Blood Bank amadi Arambai Tengol Unit 6 Sekmaizin anina khusamnaduna nongmagi oiba voluntary blood donation camp amanga se Jenims Blood Bank ta pangthokre blood donation camp aduga mari leinana Unit 6 ke commander Vidyasagar Moirang sana phongdorakpada lamdam asida thokliba lal asina awa ana taraba singamadi leita laira imung singi igi mathau tarakpada kharadang oiraba sumateng pangnaba i kathokpagi thoramasi athauba anigi mingdak pangthokpane makha tanasu unit asina sigumba thoram kaya pangthoktuna miyamgi mateng pangba ngamnaba honagani haina su phongdokhe blood center Jenims ka khusamnaduna koi leigidraba thauba irengbam jingkhai nganba amadi sabol semnga leiba anigi mafamda koigi I katcha boina haitare koi ngasi gi blood donation asi pangthok chabani koigi pangthok chabja sida koigi unit ki member punna koi yankhai mu tharuk yaje isa commander oina leijabani koi ngasi pijariba I asi koigi leiba asi hujik leiriba irang asida koigi sokpa naba tholopa degi koigi leita laira jingda koi I daka le ko matamda koina mateng je pangba ngamna bhaidana koi ngasi member koi yankhai mukse la aga koi blood center Jenims saita Jenims sida koi I je pijabani atung tabda jo koina angamba adum mayang mateng pangjarakani haina thamjagi Masagi anabana maram oiraga layengduna leiba Indian Red Cross Society Bisnupur District Branch IRCSBDB gi mioi ani hanagi chairman oinamdagi irengbam Jugeshwar amadi life member utlau mayai lekaidagi huidrom khomaida Indian Red Cross Society Bisnupur District Branch ki maikaidagi ngasi angamba sel gi mateng pangkhre mateng pangwa aduda Indian Red Cross Society Bisnupur District Branch ki chairman Dr Wahengbam Gulape secretary Dr Huidrom Roman joint secretary Huidrom Syamsan Treasurer Thoksam Netaji life member G Dhaneshwar Sarmana layeng duna leiriba mioi anigi yumda chattuna Indian Red Cross Society Bisnupur District Branch ki members singna angam mateng panglapa senpham sing adu tengbang oina ngasi khusinakhibane Rongmai kabui furup singita oiba Mangui TV kauba OTT platform ki channel ama ngasi Palace compound leba Castle Hotel da phongkhre ngasi ki thoramadu da Tribal Affairs and Hills ki director Hana Kamaina chief guest ZFFM ki president Star Kamaina president amadi horticulture and soil conservation ki mission director Chungong Pangmaina guest of honor oina sarok yakhe thoramadu ga mari leinana Mangui TV gi proprietor Jengpu Kamaina phongdorakpada kabui rongmai hairiba community ase film da yamna pamjaba phurup amani adubulamda masida siguma thabak ama tauba haibase araiba natte Manipur ka yengnabada su apikpa phurup ama oibana film puthokpada su awaba kaya amadi mayok nagani channel ase market ta karamna hinghangani khanbada su achauba awaba amani film bu yamna pamjaru bana ngasi gi OTT platform ase puthoktuna
furup asigi miyamda kharadang oirabasu awa pothanabagidama khanduna puthokpane platform asi puthokna bohonabada kabui rongmai furup pu yamna nungsijaba Raju Khaidemna achoba mateng kaya pangbirakpa asimak kabui rongmai furup ki maikaidagi thagatpasu phongdokhe सिनेमा से यामना पामजबा हाइतारे इसामक्सु सिनेमा गे मरमदा यामना पामजबा आइना सिनेमा येंगदबसे लेरमरो खनजे अदुना सिनेमा पामनगिबदगे एसिसे कमाइन तौनी सुम खल्लगा लेरिंगाइ सिदा अखोइगे मरुप हाइबा तारे राजू खाइदेम मासे अखोइगे रोंगमै कबुई कम्युनिटी बु याम नुसिजबा आइगे सु मरुप ओइबा आइना जुम तानरकबदा माना सजेशन तौबिरे असुम्बा कमाइन तौसिगे इबानी खन्नरगा अयाम्बा माना दुम मतेंग बांगबिरे हाइरेबा राजू खाइदेम सिना अदुना हौजिक टेक्नीशियन की कइनोदसु मा दुम पाइहल्लेने आइना हाइबदे इबानी दुम तौमिनारे अदुना इसामक प्रोवाइडर ओइरगसु मयाम की सपोर्ट याउद्रगदि मंगोई टीवी से हिंबा ngमोय अदुना मंगोई टीवी की दमक्ता मयामना हाइबदे गूगल प्ले दा चंगागा अखोइगे रोंगमै फिल्म बु नुंसीबीदुना येंबियु हौजिक हौजिक मंगोई टीवी दा लैरिबा अखोइगे फिल्म सिंग हाइरगदि चरुइपोंग लटलेन अदुगा पिराउना अमसु हौजिक जेन मै रुंगलेंग हाइरिबा फिल्म असु मंगोई टीवी दा फंगबिरगनी अदुना मयाम नुंसीबीदुना मंगोई टीवी सिदा चंगबिरगा येंबियु अदुगी मथक्ता हाइरिबा प्रोड्यूसर सिंगबुसु आइना नमखै लेतुना थागतचरी हाइबदे मखोइना अखोइगी मंगोई टीवी सिदा फिल्म असि पिबिद्रगदि अखोइगी कंटेंट से लैरोय अदुना थैंक्स हाइबा तारे अखोइगी थागतचरी प्रोड्यूसर मयाम अखोइ कबुइगी प्रोड्यूसर मयाम को अदु मथंगदसु असिगुम्बा फिल्म कया कया से पुथोकपा ngamba ओइसनु हाइना हाइजरी Hanyu Trap National Youth Federation HNYF na Assam gi registration oiba lamkoiba puba taxi sing bungarang Meghalaya da changhan khidrei taxi sing adubu maru oiba tourist destination oiriba Sora amadi Dauki na singba mafam singda changhan khidrei Organization asina Assam gi registration oiba taxi singbu tourist destination oiba mafam singda changba yararoi haina lauthokhrei thoganingda bathodok sing thoktana bagidama police amadi district administration sing deploy tawduna thamkhrei mari leinaba authority sing yauna ISNYF na Assam registration oiba gari sing amata changhan khide Gangtok Peling ki namsi gi wangma lansinduna atopa state ki tourist taxi changba yaroi haina phongdokhrei nakalamoromda HNYF ki khongthang asibu Meghalaya gi tourism industry stakeholder singna condemn tawkhrei makhoi gi thawong asina Sora amdi Dauki tamna lakhiba lamkoiba sing hankhina bagi masak oikhi hairi lamkoiba sing hankhibana hotel booking tawramba sing cancel tawkhibadagi state asigi revenue da mangjaba oiri hairi Federation of Shillong Hotel nasu ngarang ayuk thokiba thodok asina hotel book tawbagi chada kuntra hanthabaga loinana lamkoibaga mari leinaba thabak singda chada yankhai hanthare haina phongdokhrei impact but we are worried now with the overall long-term impact because these kind of things they don't impact only a short period of time but it is a long term and people come to the state. They plan their holidays coming to the state. They book their flights, their things. So what happens if now the season is coming? Now season is coming, the next 1-2 months the season coming and it will last till the New Year's. And in this season, if they started withdrawing, start going to other destinations, then there will be a substantial loss of footfall in Meghalaya. Makhatabada sanabagi pau lobirasi. Akan manung marakta Paris Olympic 2024 ngarang numidang haudokhrei Paris ki Saint France Turel da Sanarois lising taret romna hi dongduna parade tawduna haudokhiba thoram aduda France Republic ki President Emmanuel Macron na Paris Olympic 2024 haudokle haina lauthokhe Judo masana da ahumlak champion oikraba Teddy Riner na Olympic ki maira sukhatkhe India gi oina PV Sindhu amadi Sharat Kamal na lusingkhe Olympic ki puari da ahanbo oina Paris Olympics mein 2016 mein Turel da haudokpagi thoram pangthokpa asi handaki Olympic asina ahanbane ngasi gi schedule matung ina ngasi numit yungba matung pung 12 ga minute kontra chatpa matamda Indian rower Balraj Panwarna men's singles scull hit 1 da compete tawgani shooting da Elavenil Balariban amadi Sandip Singh loinana Ramita Jindal amasung Arjun Babutana
10 meter air rifle mixed team qualification gidamak matam masida compete tawgani nungthil pung ani makhai taba matamda Arjun Singh Sima amade Sarabjot Singh na 10 meter air pistol men's qualification da saruk yagani Manu Bhakar amade Ridham Sangwanna numidang wainam pung mari taba matamda 10 meter air pistol women's qualification da saruk yagani tennis masana da nungthil pung ahu makhai taba matamda India gi pair Rohan Bopanna amade Sri Ram Balaji na friends ki Faven Rebol amadi Idaut Roger Vaseline ga men's double first round match da lamba tawnaragani badminton da numidang pung tare taba matamda Sattler Lakshya Sen ga Kevin Gordon ga men's single group stage match thengnaragani men's double category da India gi top pair oiriba Shatwik Sairas Ranki Reddy amadi Chirag Sethi na France ki Lucas Corvi amasung Ronan Laver ga Nubidang pung nipan taba matamda opening match da thengnaragani women's double category da Ashwini Ponappa amadi Tanisha Krastona Korean pair Kim So Young amadi Kong Hee Yong ga ahanba group stage match da Nubidang pung 13 minute yankhai taba matamda thengnaragani hockey masana da nubidang pung 8 taba matamda India gi nupa gi team ga New Zealand ga pool B match da thengnaragani boxing da Pretty Power na Vietnam gi Bhothi Kim aga Women's 54 kg round of 32 da ahing nongyai pung 12 minute kun chatpa matamda thengnaragani District Sports Association Kaksing na sinduna sa libathasi taramari dagi timapana group ani da saruk yaduna DSA asigi sanabung da sa tharakliba second division football league king asi sanaki ba third place match da PFC tok pasing na SRDC Kaksing bugol ani amada mai thiba piduna ahom suba fam kanba ngamkhrei match asigi mai pakraba PFC gi goal ani na S Singland sana amadi 8 mani thoina match ke minute kontra mari amadi nifu chatpada mathang sin sanke match asida SRDC amatangai raba goal Devras na penalty da match ke minute kun tareta sanke lekasi gi final match hayeng UCC Kakching amadi Kaiwak Wabagai na sanaduna league loisilagani Loisilak pada marui papaw amuk hana pizari. Chief Minister N. Biren Singh na Defence Minister Rajnath Singh ga unaduna Manipur gi oiriba fibam nasigi matang da wari sanaki bagaloina na infrastructure gi awat apa laiba sing nasigi matang da wari sanakre. Mahai loisang singda aki akhang yekhai thingai ba yawhan da naning tamna mahai tamhalu haiba demanda ngasiso oza amani mahai loisingna tongan ba mapum da khongjang saksin khre amasung India gi apunbo oina yengakpa matamda nupi gi pusi mahing asi India gi awang nungpoki nupi singna thakwang ba khara makhai heli haina National Commission for Women gi chairperson Rekha Sarmana phongdokre Hauzi fawbugi ISCOM News na pizamani pripau matang asaloi zare bining tabiri basing bamukan at khurumzari.